Manipur Legislative Assembly gi member humpu Leiba Asigi Manungda tribal gi mihut kuntra ga mga Leihannaba Tampakki mihut kun ga mga lehengadabani haina Tangkhul Nagalong gi mifamna recommend Toukhre paw asina makha taraduna hai hiram asigi matangda Tangkhul Nagalong gi Additional Secretary Thamraingam Muibana thadrokpa sirol amagi matung inna nongmagi oiba delimitation budget bifurcation amadi 6th schedule gi matangda khana nainabagi mifam ama ngarang Tangkhul Nagalong gi office kam multipurpose complex hall da pangthokre hariba mifam aduda laukiba waret ki matung inna Manipur tribal sing sa manana sakthung pangangadabani haiba wafam Indian constitution da yauriba maramna member humpu Leiba Manipur Legislative Assembly da mihut matik sana yauhanbagi tangai farabalay Manipur da apunba lamgi sada marfuga tara tribal sing na khundari sada tara na Tampakki mioy sing na khundari hariba sing asi yenglaga Manipur Legislative Assembly ge member humpu Leibagi Manungda tribal ge mihut kontra ga mga Amadi Tampakki kun ga mga ohen pamtho i hairi Constitution Article 371C gi matung inna Manipur Legislative Assembly budget ase sing amasung Tampakki saruk ani thong na khaidokpa mathau tai isagi lam resource identity culture amasung customary law ngak senduna thamnaba 6th schedule sanahanbasu mathau tai 6th schedule sanahandabana maram oiraga tribal singi right mapung fana phangba ngamdre madi singi lamda hiram khudingmakta khudong sadaba kaya mayoknari maram aduna tribal miyamgi punsi mahing fagat hanabagi pandamda 6th schedule demand tawbani haina sirol aduda palli